ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯕꯤꯅꯥꯁ ꯑꯗꯣꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨ ꯅꯤꯡꯊꯧ ꯄꯥꯟꯕ ꯈꯨꯜ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥꯇꯣꯟ ꯑꯃꯒ ꯃꯍꯥꯛꯀꯤ ꯃꯃꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤꯅ ꯃꯅꯥꯎꯅꯨꯄꯤ ꯇꯝꯐꯥ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯌꯥꯝꯅ ꯑꯣꯠꯄꯤꯔꯝꯃꯤ꯫ ꯃꯃꯥ ꯊꯣꯏꯅꯨꯅ "ꯍꯩ ꯊꯥꯗꯣꯏ, ꯑꯩꯅ ꯏꯁꯤꯡ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ, ꯅꯪ ꯀꯣꯝꯗ ꯆꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯂꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯊꯥꯗꯣꯏꯁꯅꯥꯗꯨ ꯃꯄꯥꯟꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯥꯇꯣꯟꯅ ꯏꯃꯨꯡꯗꯒꯤ ꯈꯣꯟ ꯈꯔ ꯋꯥꯎꯔꯞ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯗꯨ ꯄꯥꯈꯠꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯏꯃꯥꯇꯣꯟ, ꯑꯩ ꯏꯁꯤꯡꯗꯣ ꯁꯣꯛꯆꯔꯨꯔꯒꯦ, ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝꯁꯤꯒ..." ꯏꯁꯧꯗ ꯂꯥꯡꯂꯒ ꯄꯦꯟꯖꯕ ꯊꯣꯏꯅꯨꯅꯤ꯫ ꯄꯣꯛꯇꯕꯤ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯤ꯫ "ꯃꯁꯤ ꯃꯆꯤꯟꯁꯦ ꯈꯨꯝꯕꯤꯅꯦ ꯃꯁꯦ!" ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯁꯅꯥꯕꯨ ꯊꯣꯏꯅꯨꯅ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯊꯥꯗꯣꯏꯕꯨ ꯐꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯥꯏꯔꯨꯔꯒ ꯊꯕꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯔꯕꯅꯣ? ꯁꯤꯖꯈ꯭ꯔꯣ, ꯅꯃꯥ ꯅꯄꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯈ꯭ꯔꯣ." ꯊꯥꯗꯣꯏꯁꯅꯥꯗꯨ ꯃꯊꯃꯣꯏꯗ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯇꯝꯐꯥꯗꯨ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯈꯔ ꯌꯥꯝꯅ ꯐꯨꯗꯠꯂꯣ, ꯃꯁꯛꯁꯤ ꯌꯦꯡꯅꯤꯡꯗꯦ, ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ." ꯊꯣꯏꯅꯨꯅ ꯑꯃꯨꯛ "ꯍꯦ, ꯅꯨꯃꯤꯠꯁꯦ ꯇꯥꯔꯛꯂꯕꯅꯤ, ꯀꯣꯝꯗꯒꯤ ꯏꯁꯤꯡꯗꯣ ꯁꯠ ꯂꯥꯛꯀꯜꯂꯨꯆꯣ, ꯑꯗꯨꯒ ꯆꯥꯛꯇꯣ ꯁꯠ ꯊꯣꯡꯉꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯃꯆꯥꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯀꯞꯇꯨꯅ ꯂꯩꯃꯥꯏꯗꯒꯤ ꯍꯧꯒꯠꯇꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯗꯨꯅ ꯄꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯝꯖꯥꯎ ꯑꯗꯨ ꯌꯧꯔꯕꯗ ꯂꯩꯔꯥꯏ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯅꯕ ꯂꯥꯛꯅꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯍꯨꯝꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯏꯁꯤꯡ ꯑꯗꯨ ꯄꯨꯜ ꯑꯗꯨꯒꯤ ꯃꯉꯛ ꯐꯥꯎꯕ ꯌꯧꯅꯕ ꯂꯥꯝꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯂꯨꯝ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯗꯣꯝ ꯀꯅꯥ ꯌꯥꯎꯗꯅ ꯅꯨꯄꯤ ꯅꯍꯥꯛꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯁꯤꯡ ꯁꯣꯛꯀꯦ ꯊꯧꯔꯥꯡꯕꯗꯤ ꯅꯍꯥꯛ ꯀꯤꯗꯕ꯭ꯔꯥ?" ꯊꯥꯗꯣꯏꯗꯨ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯃꯅꯤꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤꯗꯤ ꯀꯤꯔꯣꯏ ꯁꯟꯙꯤꯍ ꯌꯥꯆꯪꯂꯛꯄ ꯑꯁꯤꯗ? ꯑꯗꯨꯕꯨ ꯏꯄꯥꯛ ꯑꯁꯤꯗ ꯇꯥꯗꯨꯅ ꯊꯋꯥꯏ ꯊꯥꯕꯕꯨꯗꯤ ꯏꯃꯥꯇꯣꯟꯒꯤ ꯃꯤꯌꯣꯠ ꯃꯤꯆꯩꯅ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯏꯗꯣ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ." ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯇꯞꯅ ꯅꯨꯄꯤ ꯃꯍꯥꯛꯇ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯅ "ꯆꯠꯂꯨ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯖꯥꯁꯤꯒꯤ ꯄꯨꯜ ꯑꯁꯤ ꯄꯥꯏꯗꯨꯅ ꯏꯄꯥꯛ ꯑꯁꯤꯗꯒꯤ ꯄꯨꯜ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯈꯩ ꯏꯁꯤꯡ ꯁꯣꯛꯂꯛꯎ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯑꯃꯅ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯂꯩꯔꯥꯏ ꯄꯥꯟ ꯑꯗꯨꯗ ꯂꯩꯗꯨꯅ ꯏꯁꯤꯡ ꯌꯥꯎꯔꯕ ꯄꯨꯜ ꯑꯗꯨꯕꯨ ꯑꯣꯛꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ "ꯏꯅꯤꯡꯊꯧꯅ ꯇꯣꯜꯂꯕꯤ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯤ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ? ꯇꯥꯛꯄꯤꯌꯨꯗꯣ, ꯅꯅꯥꯏ ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯅꯅꯥꯏ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ." ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯗꯨ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯅꯍꯥꯛꯀꯤ ꯀꯣꯂꯣꯏꯃꯤꯡꯂꯦꯟꯅ ꯀꯔꯤ ꯀꯧꯕꯒꯦ? ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯁꯪꯒꯥꯏꯅ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ?" ꯊꯥꯗꯣꯏꯅ "ꯏꯅꯤꯡꯊꯧ, ꯑꯥꯗ ꯃꯨꯁꯤ ꯃꯉꯥꯜ ꯃꯆꯥ ꯑꯃ ꯎꯔꯤꯕꯁꯦ ꯑꯁꯤꯗꯅꯤ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯁꯪꯒꯥꯏꯗꯤ꯫ ꯑꯗꯨꯒ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯀꯣꯂꯣꯏꯃꯤꯡꯂꯦꯟꯅ ꯊꯥꯗꯣꯏꯁꯅꯥ ꯍꯥꯏꯅ ꯀꯧꯏꯗꯣ." ꯅꯤꯡꯊꯧꯗꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯊꯥꯗꯣꯏꯁꯅꯥ?" ꯅꯤꯡꯊꯧ ꯑꯗꯨꯅ
ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯁꯦ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯄꯥꯡꯕꯤꯌꯨ꯫ ꯃꯈꯥ ꯇꯥꯕꯤꯌꯨꯗꯣ ꯏꯅꯤꯡꯊꯧ꯫ ꯍꯌꯦꯡ ꯃꯐꯝꯁꯤꯃꯛꯇꯗ ꯇꯟꯖꯥꯁꯤꯃꯛꯇꯗ ꯅꯍꯥꯛꯅ ꯂꯥꯛꯄꯤꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯊꯥꯗꯣꯏꯁꯨ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯑꯣꯏꯕꯅ ꯋꯥꯗꯨ ꯍꯤꯛꯇꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯥꯁꯨ ꯍꯥꯏꯔꯛꯏ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯁꯣꯏꯗꯅ ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯥꯛꯆꯒꯦ꯫ ꯅꯅꯥꯏ ꯏꯃꯥꯇꯣꯟꯅ ꯉꯥꯏꯔꯝꯂꯒꯅꯤ꯫ ꯑꯩꯍꯥꯛ ꯆꯪꯖꯈꯤꯕ ꯌꯥꯔꯗ꯭ꯔꯥ ꯏꯅꯤꯡꯊꯧ? ꯅꯤꯡꯊꯧꯗꯨꯅ ꯆꯠꯂꯣ ꯆꯠꯂꯣ, ꯈꯣꯡꯗꯣꯏꯖꯈ꯭ꯔꯣ꯫ ꯊꯥꯗꯣꯏ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯊꯥꯗꯣꯏꯅ ꯆꯠꯈꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯤ꯫ ꯊꯣꯏꯅꯨꯗꯨ ꯊꯣꯡꯒꯥꯜꯗ ꯊꯥꯗꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯞꯇꯛ ꯃꯃꯥꯇꯣꯟꯅ ꯂꯦꯞꯇꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯕ ꯎꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ ꯊꯥꯗꯣꯏꯗꯨ꯫ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯊꯣꯏꯅꯨꯅ ꯈꯣꯜ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯆꯧ ꯑꯗꯨꯗ ꯀꯅꯥ ꯎꯅꯔꯨꯔꯤꯕꯅꯣ? ꯏꯁꯤꯡ ꯁꯣꯛꯅꯤꯅ ꯆꯠꯈꯤꯕꯗꯤ ꯀꯨꯏꯔꯦ, ꯃꯝꯂꯒ ꯍꯜꯂꯛꯂꯤꯁꯦ꯫ ꯅꯠꯇꯦ, ꯂꯝꯍꯥꯡ ꯑꯗꯨꯗ ꯀꯅꯥ ꯎꯅꯔꯨꯒꯦ ꯍꯥꯏꯕꯅꯦ? ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ꯫ ꯏꯌꯥꯎꯗ ꯌꯥꯎꯖꯅꯤꯡꯕ ꯍꯥꯏꯗꯨꯅꯤ ꯇꯝꯐꯥꯗꯣ꯫ ꯃꯆꯦꯒ ꯃꯃꯥꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯉꯥꯡꯅꯕ ꯇꯥꯕꯗꯨꯗ ꯃꯥꯁꯨ ꯄ꯭ꯔꯞ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯑꯣꯛꯇꯕꯤꯗꯤ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯏꯃꯨꯡꯁꯦ ꯑꯍꯜ ꯄꯥꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯗꯦ꯫ ꯇꯧꯅꯤꯡꯕ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯊꯣꯏꯅꯨꯅ ꯑꯃꯨꯛ, ꯂꯥꯏꯒꯣꯏꯈ꯭ꯔꯕ ꯅꯪꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯁꯤꯒꯨꯝꯕ ꯂꯤꯆꯠꯁꯦ ꯆꯠꯂꯨ ꯍꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ꯭ꯔꯣ? ꯅꯃꯥꯗꯨꯁꯨ ꯅꯪꯗꯧꯅ ꯂꯩꯁꯥꯔꯤꯉꯩꯗ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤꯌꯦ꯫ ꯑꯗꯨꯅ ꯅꯃ ꯄꯨꯟꯁꯤꯗꯣ ꯇꯦꯜꯂꯤꯕꯅꯤ꯫ ꯍꯦ, ꯂꯦꯞꯇꯅ ꯂꯩꯔꯅꯨ꯫ ꯆꯥꯛꯇꯣ ꯁꯠ ꯊꯣꯡꯂꯝꯃꯨ꯫ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯒꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯥꯛꯑꯣ ꯕꯦꯝꯃ, ꯊꯦꯡꯈ꯭ꯔꯅꯤ, ꯂꯥꯛꯑꯣꯀꯣ꯫ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯗꯨꯅ ꯄꯨꯜ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯏ꯫ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕ ꯇꯨꯡꯗ ꯊꯥꯗꯣꯏꯗꯨ ꯉꯁꯥꯏ ꯃꯥꯅ ꯇꯥꯏꯕ ꯂꯣꯏꯁꯤꯟꯈꯤꯗꯕ ꯐꯅꯦꯛꯇꯨ ꯑꯃꯨꯛ ꯃꯈꯨꯠꯇꯨꯅ ꯇꯥꯏꯕ ꯍꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯣꯛꯇꯨꯅ ꯃꯃꯥ ꯃꯆꯥꯅ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯊꯥꯗꯣꯏꯅ ꯇꯥꯔꯛꯏ꯫ ꯊꯣꯏꯅꯨꯅ, ꯍꯦ, ꯆꯥꯛ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ? ꯊꯥꯗꯣꯏ ꯇꯞꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯃꯥꯇꯣꯟ, ꯂꯣꯏꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯇꯝꯐꯥꯅ ꯑꯃꯨꯛ, ꯂꯣꯏꯔꯗꯤꯅꯦ ꯆꯠꯂꯣ ꯊꯤꯔꯨꯔꯣ, ꯄꯨꯛꯁꯦ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯊꯥꯗꯣꯏ ꯎꯄꯥꯏ ꯂꯩꯇꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛꯇꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯒ ꯃꯃꯥꯒ ꯍꯥꯟꯅ ꯄꯤꯖꯗꯨꯅ ꯃꯥꯅ ꯀꯣꯟꯅ ꯆꯥꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯗꯤ ꯊꯥꯗꯣꯏꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯆꯥꯛ ꯍꯦꯛꯇꯣꯛꯈ꯭ꯔꯕ ꯇꯨꯡ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯅꯤ꯫ ꯊꯥꯗꯣꯏꯁꯨ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯈꯣꯏ 4-5 ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ, ꯍꯣ, ꯉꯁꯥꯏꯗꯣ ꯏꯆꯥ ꯅꯨꯄꯥꯅ ꯁꯟ ꯂꯧꯁꯤꯟꯕ ꯆꯠꯄꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯋꯥꯡꯂꯣꯝꯒꯤ ꯊꯣꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯗꯣ ꯅꯨꯄꯥ ꯑꯃ ꯎꯅꯔꯒ ꯂꯩꯔꯝꯃꯤꯅꯦ ꯅꯣꯏꯕꯣ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯣꯂꯤ ꯌꯥꯝꯅ ꯉꯝꯕ ꯑꯉꯥꯡꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯁꯨ, ꯃꯒꯨꯟ ꯈꯪꯂꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯤ ꯍꯥꯏꯒꯦ? ꯃꯁꯛ ꯃꯃꯤꯡꯒ ꯈꯪꯗꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣ, ꯈꯪꯗꯦ, ꯅꯨꯄꯥꯗꯣ ꯃꯈꯣꯏ 3-4 ꯁꯨꯏꯌꯦ꯫ ꯑꯁ, ꯇꯟꯖꯩꯀꯣ, ꯏꯆꯥ ꯏꯁꯨꯗꯒꯅꯦ ꯆꯨꯔꯨꯡꯗꯅ ꯇꯣꯛꯄ ꯇꯥꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯉꯁꯥꯏꯈꯩ ꯃꯌꯥꯝꯗꯨꯒꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, ꯅꯨꯄꯥꯗꯨꯕꯨ ꯐꯔꯗꯤ ꯂꯩꯖꯈꯤꯕꯅꯕꯨ ꯐꯔꯦꯗ, ꯋꯥꯖꯔꯕꯅꯤ ꯊꯥꯗꯣꯏ ꯁꯅꯥꯍꯩꯕꯤ ꯑꯉꯥꯡ ꯑꯗꯨꯁꯨ꯫ ꯑꯗꯣ ꯋꯥꯕꯨꯗꯤ ꯋꯥꯏ ꯍꯥꯏꯕꯕꯨ ꯀꯌꯥ ꯅꯥꯇꯩ ꯏꯆꯥ ꯆꯥꯗꯕꯅꯤꯗ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ꯫ ꯀ꯭ꯋꯥ ꯆꯥꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯀ꯭ꯋꯥ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯋꯥꯗꯨꯗ ꯋꯥꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯈꯣꯏ 5 ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣ ꯇꯝꯄꯥꯛ, ꯄꯨꯡꯁꯦ ꯐꯅꯌꯥꯝ ꯊꯦꯡꯂꯦꯅ ꯅꯣꯏꯕꯣ꯫ ꯏꯅꯦꯅꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯦ, ꯅꯣꯏ ꯇꯥꯗꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ꯫ ꯗꯨꯀꯥꯟ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ, ꯂꯣꯟꯖꯔꯣ꯫ ꯅꯨꯄꯤꯁꯤꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯂꯥꯛꯑꯣ ꯏꯆꯦ,
ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯧꯅꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯅꯨꯄꯤ ꯃꯉꯥꯗꯨ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯣꯜꯍꯧꯏ ꯃꯆꯤꯟꯗ ꯑꯁꯨꯝꯅ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯌꯥꯝꯅꯕꯨ ꯉꯝꯃꯤꯅꯦ꯫ ꯃꯆꯥ ꯃꯋꯥ ꯏꯟꯊꯤꯖꯅ ꯁꯦꯟꯅꯗꯨꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯗꯨꯀꯥꯟ ꯑꯁꯤꯗ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯤ ꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯗꯨꯀꯥꯟ ꯊꯣꯡꯗꯨ ꯂꯣꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯗꯣꯏꯗꯨ ꯄꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯝꯐꯥꯅ ꯃꯆꯦ ꯊꯥꯗꯣꯏꯁꯅꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯁꯤꯡ ꯁꯣꯛꯄꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯟꯅꯔꯛꯄ ꯇꯥꯔꯦ꯫ ꯊꯥꯗꯣꯏꯁꯅꯥꯗꯨ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, ꯂꯥꯛꯑꯣ ꯏꯅꯥꯎ, ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯏꯆꯦꯒꯤ ꯇꯨꯡ ꯏꯟꯅꯕꯕꯣ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯗꯨꯁꯨ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯎꯔꯕꯗ ꯃꯅꯥꯎꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡ, ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡ, ꯃꯈꯣꯡꯁꯨ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯋꯥꯕꯨ ꯏꯟꯕꯤꯗꯨꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯇꯝꯐꯥꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯇꯤ ꯀꯜꯂꯛꯄꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ, ꯂꯥꯏꯔꯖꯨ ꯗꯅꯕꯤꯃꯥꯅꯁꯨ ꯃꯤꯒꯤ ꯃꯁꯛ ꯊꯣꯛꯄ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯋꯥꯈꯜꯒꯁꯨ ꯈꯟꯕ ꯁꯥꯔꯤ꯫ ꯅꯪ ꯈꯪꯅꯤꯕꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯂꯤꯕ ꯃꯆꯦꯕꯨ ꯍꯥꯏꯐꯦꯠ ꯃꯈꯣꯡꯗꯨꯅ ꯈꯨꯔꯧ ꯊꯥꯡꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯗꯣꯏ ꯑꯗꯨꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯝꯐꯥꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯉꯁꯤꯗꯤ ꯅꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯋꯥꯔꯧꯕꯤꯅꯨ, ꯑꯩꯍꯥꯛꯇꯤ ꯂꯥꯏꯔꯕꯤ, ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ, ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯏꯅꯤꯡꯊꯧꯒ ꯑꯩꯒ ꯂꯝꯕꯥ ꯄꯥꯕꯗ ꯌꯥꯝꯅ ꯈꯦꯠꯅꯔꯦꯗ꯫ ꯑꯗꯨꯒ ꯑꯃꯅ ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯏꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯁꯨ ꯄꯥꯝꯖꯗꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯐꯥꯗꯦ ꯅꯤꯡꯊꯧ ꯑꯣꯏꯕ ꯅꯈꯣꯏꯗꯤ, ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯂꯣꯜꯂꯤ, ꯃꯗꯨꯅ ꯑꯩꯍꯥꯛ ꯉꯝꯖꯔꯣꯏ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯇꯝꯐꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯅꯨꯄꯥꯁꯤ ꯇꯝꯐꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯄ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯕꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯆꯦꯕꯨ ꯁꯥꯎꯈ꯭ꯔꯦ, ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ꯫ ꯅꯤꯡꯊꯧꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯅ ꯆꯤꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯈꯔꯅ ꯅꯨꯄꯤ 3-4 ꯂꯣꯜꯂꯕꯁꯨ ꯑꯩꯍꯥꯛꯇꯤ ꯃꯈꯣꯏꯒꯨꯝꯕ ꯅꯨꯄꯤ 2 ꯂꯣꯟꯒꯦ ꯈꯟꯗꯦꯗꯣ꯫ ꯉꯁꯤ ꯐꯥꯎꯕ ꯏꯆꯤꯟꯁꯤꯅꯗꯤ ꯂꯥꯏꯔꯗꯅ ꯏꯃꯤꯠꯁꯤꯅ ꯐꯥꯎꯕ ꯅꯨꯆꯥ ꯑꯃꯠꯇ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯨꯗꯦ, ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯩꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯕ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯊꯥꯗꯣꯏꯗꯨ ꯈꯨꯝꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯅꯤꯡꯊꯧꯗꯨ ꯊꯥꯗꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯇꯝꯐꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯜꯒꯨꯝꯂꯕꯤ, ꯅꯍꯥꯛꯀꯤ ꯅꯆꯦꯁꯦ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯑꯩꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯔꯨꯔꯒꯦ꯫ ꯅꯍꯥꯛꯅ ꯏꯃꯥꯗ ꯈꯔ ꯇꯝꯕꯤꯌꯨ, ꯅꯆꯦꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯇꯝꯐꯥꯗꯨ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ, ꯄꯥꯈꯠꯄꯒꯤ ꯁꯛꯐꯝꯁꯨ ꯎꯠꯇꯦ, ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯧꯅ, ꯂꯥꯛꯑꯣ, ꯗꯣꯂꯥꯏ ꯑꯁꯤꯗ ꯀꯥꯈꯠꯂꯨ, ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ꯫ ꯊꯥꯗꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ, ꯇꯝꯐꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯇꯝꯐꯥꯁꯨ ꯃꯆꯦꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯇꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯍꯦꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯥꯒꯤ ꯅꯤꯡꯉꯥꯏꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛ ꯁꯅꯥ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯗ꯭ꯔꯤꯉꯩ ꯃꯅꯥꯎꯅꯨꯄꯤ ꯇꯝꯐꯥꯗ ꯋꯥꯔꯣꯜ ꯈꯔꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯒꯤ ꯇꯝꯐꯥ, ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ, ꯑꯩ ꯁꯣꯏꯗꯅ ꯅꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤꯌꯦ ꯇꯝꯐꯥ꯫
ꯊꯥꯗꯣꯏ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯒ ꯄꯨꯟꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯏ꯫ ꯇꯝꯐꯥꯗꯤ ꯑꯗꯨꯃꯛ ꯂꯦꯞꯍꯧꯔꯝꯃꯤ꯫ ꯃꯆꯦꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯇꯝꯐꯥ ꯃꯆꯦꯕꯨ ꯆꯠꯈ꯭ꯔꯕꯗ ꯃꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥꯗ ꯃꯆꯦ ꯄꯨꯈꯤꯕꯒꯤ ꯄꯥꯎꯁꯤꯡꯗꯨ ꯇꯝꯅꯔꯤ꯫ ꯄꯥꯎꯁꯤꯡꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯊꯣꯏꯅꯨꯅ "ꯃꯥꯗꯤ ꯇꯧꯕꯕꯨ ꯌꯥꯝꯅ ꯉꯝꯃꯤꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯃꯥꯅ ꯀꯁꯨ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯒꯗꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯈꯣꯡꯒꯨꯜ ꯇꯥꯍꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯗꯣ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯏꯇꯤꯛ ꯈꯪꯒꯅꯤ." ꯊꯥꯗꯣꯏ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯃꯠꯇꯒ ꯈꯪꯕꯤꯕꯖꯥꯠ ꯅꯠꯇꯦ ꯃꯈꯣꯏꯗꯤ꯫ ꯅꯨꯡꯉꯥꯏꯔꯦ ꯃꯍꯥꯛ ꯂꯩꯇꯕꯗ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯗ ꯉꯥ ꯊꯣꯡꯕ ꯆꯥꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯥꯗꯣꯏ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯃꯃꯥꯇꯣꯟꯕꯨ ꯅꯤꯡꯁꯤꯡꯗꯨꯅ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯍꯜ ꯈꯔ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯥꯗꯣꯏꯁꯅꯥꯕꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯅꯥꯒ ꯅꯤꯡꯊꯧꯒꯁꯨ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯁꯣꯝꯗ ꯊꯥꯗꯣꯏꯁꯅꯥ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯕꯛ ꯇꯧꯕꯤ ꯇꯟꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯊꯕꯛꯇ ꯂꯧ ꯇꯥꯅꯕ ꯍꯧꯔꯛꯂꯦ꯫ ꯊꯣꯏꯅꯨꯅ "ꯕꯦꯝꯃ, ꯉꯁꯤꯗꯤ ꯆꯥꯛꯁꯤ ꯅꯪ ꯊꯣꯡꯂꯣ, ꯏꯃꯥꯅꯦ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯁꯦ ꯑꯃꯨꯛꯇ ꯂꯥꯛꯈꯠꯂꯨꯈꯤꯒꯦ." ꯇꯝꯐꯥꯅ ꯑꯃꯨꯛ "ꯍꯣ ꯉꯝꯗ꯭ꯔꯦ, ꯏꯃꯥꯅ ꯊꯣꯡꯒꯗꯕ ꯅꯠꯇ꯭ꯔꯣ, ꯆꯥꯛꯇꯣ ꯉꯝꯗ꯭ꯔꯦ ꯑꯩ ꯊꯣꯡꯕꯒ." ꯊꯣꯏꯅꯨꯅ ꯑꯃꯨꯛ "ꯍꯥꯏ, ꯑꯍꯜꯅ ꯉꯥꯡꯕꯗ ꯑꯗꯨꯃꯥꯏꯅ ꯅꯆꯤꯟ ꯈꯨꯝꯕ ꯍꯧꯅꯕ꯭ꯔꯣ ꯅꯃꯥꯗꯕꯣ?" ꯇꯝꯐꯥꯗꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕꯅ ꯕꯥꯔꯇꯤꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯗꯣꯏꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯋꯥ ꯈꯔꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ "ꯁꯅꯥꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯅ ꯁꯅꯥꯏꯕꯨꯡꯉꯣꯗ ꯋꯥꯐꯝ ꯈꯔꯕꯨ ꯍꯥꯏꯅꯤꯡꯉꯤꯗꯣ." ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ "ꯍꯥꯏꯌꯨ ꯁꯤꯖ, ꯀꯔꯤ ꯋꯥꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨ ꯇꯥꯁꯤ." ꯊꯥꯗꯣꯏꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯁꯅꯥꯏꯕꯨꯡꯉꯣ, ꯏꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯁꯅꯥꯏꯕꯨꯡꯉꯣꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯉꯁꯤꯒ ꯆꯍꯤ ꯑꯃ ꯆꯞ ꯆꯥꯅ ꯐꯥꯔꯛꯂꯦ꯫ ꯏꯃꯥꯒ ꯏꯅꯥꯎꯒꯗꯣ ꯀꯔꯝ ꯂꯦꯜꯂꯤ ꯑꯩꯍꯥꯛ ꯈꯪꯅꯤꯡꯉꯤꯗꯣ, ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯑꯩꯍꯥꯛ ꯏꯄꯥꯝꯗ ꯆꯠꯆꯔꯨꯒꯦ ꯍꯥꯏꯕꯕꯨ." ꯅꯤꯡꯊꯧꯗꯣ ꯊꯥꯗꯣꯏꯒꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯒꯤ ꯌꯥꯗꯅꯤ, ꯆꯠꯂꯨ, ꯑꯩꯍꯥꯛꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ." ꯊꯥꯗꯣꯏ ꯃꯍꯥꯛꯀꯤꯅ ꯅꯨꯄꯥ ꯑꯣꯏꯔꯤꯕ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯋꯥ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯑꯃꯕꯨ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯊꯥꯗꯨꯅ ꯊꯥꯗꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯄꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯂꯥꯛꯂꯅꯤ ꯈꯟꯕꯗ ꯃꯃꯥ ꯃꯆꯥꯗꯨ ꯀꯔꯤꯁꯨ ꯍꯔꯥꯎꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯊꯥꯗꯣꯏꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯊꯥꯗꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯊꯥꯗꯣꯏ ꯃꯃꯥꯇꯣꯟꯒ ꯃꯆꯟꯅꯨꯄꯤ ꯇꯝꯐꯥꯒ ꯎꯖꯕ ꯐꯪꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯃꯥ ꯃꯆꯥꯗꯨ ꯊꯥꯗꯣꯏꯅ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕ ꯁꯅꯥꯇꯅ ꯌꯣꯝꯂꯒ ꯂꯥꯛꯄ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯁꯅꯥꯁꯤꯡꯗꯨ ꯀꯜꯂꯛꯄ ꯃꯤꯍꯧꯕꯅ ꯂꯣꯏꯔꯦ꯫ ꯊꯣꯏꯅꯨꯁꯨ ꯀꯞꯁꯤꯟꯅꯗꯨꯅ ꯑꯐꯕꯤ ꯃꯃꯥ ꯁꯥꯗꯨꯅ ꯊꯥꯗꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯕꯦꯝꯃ, ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯉꯥꯡꯈꯤꯕ, ꯆꯩꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯕ꯭ꯔꯣ?" ꯊꯥꯗꯣꯏ ꯀꯞꯂꯒ "ꯏꯃꯥꯇꯣꯟꯅ ꯅꯆꯥꯕꯨ ꯍꯩꯁꯤꯡꯅꯕ ꯉꯥꯡꯕ ꯆꯩꯕ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯏꯃꯥꯇꯣꯟ꯫ ꯐꯔꯦ ꯂꯥꯛꯑꯣ, ꯏꯃꯥꯒ ꯅꯅꯥꯎꯒꯅ ꯏꯆꯥꯅ ꯄꯥꯝꯖꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃ ꯂꯥꯡꯗꯨꯅ ꯊꯝꯂꯤꯌꯦ, ꯆꯪꯂꯛꯑꯣ." ꯑꯁꯨꯝꯅ ꯊꯥꯗꯣꯏꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯟꯗꯨꯅ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛꯈꯣꯝ 3-4 ꯍꯨꯛꯂꯕ ꯇꯨꯡꯗ ꯊꯥꯗꯣꯏꯗꯣ ꯃꯈꯅꯥꯎꯗꯣ ꯃꯔꯦꯡ ꯆꯠꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ "ꯏꯃꯥꯇꯣꯟ, ꯑꯩ ꯈꯅꯥꯎꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯑꯩ..." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯗꯣ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯑꯁꯤꯗ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯅ ꯁꯤꯜꯂꯤꯕ ꯊꯧꯑꯣꯡꯁꯤꯡꯅꯤ꯫ ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯥꯗꯣꯏꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯍꯨ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯊꯥꯗꯣꯏꯅ ꯍꯨ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯁꯥꯗꯨ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯅꯨꯅ "ꯕꯦꯝꯃ, ꯆꯠꯂꯨ, ꯃꯥꯅ ꯏꯜꯂꯛꯂꯤꯕ ꯐꯤꯁꯤꯡꯁꯦ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯁꯦꯠꯆꯤꯜꯂꯨ, ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯌꯥꯝꯅ ꯊꯨꯅ." ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯝꯐꯥꯁꯨ ꯇꯧꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯂꯥꯛꯄꯗ ꯁꯦꯂꯛ ꯆꯥꯔꯛꯄ ꯐꯤ ꯐꯅꯦꯛꯁꯤꯡꯗꯨ ꯂꯣꯏꯅ ꯃꯥꯅ ꯑꯣꯏꯅ ꯁꯦꯠꯆꯤꯟꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯗꯨꯅ ꯃꯅꯥꯏ ꯃꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯏ꯫
ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯑꯣꯏꯕꯅ ꯃꯅꯨꯡꯒꯤ ꯁꯪꯁꯥꯔꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯄꯥꯟꯗꯒꯤ ꯎꯒꯦ ꯐꯪꯗꯕꯅꯤ꯫ ꯇꯝꯐꯥ ꯃꯅꯨꯡꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯇꯝꯐꯥꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯕ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯍꯨꯝꯗꯨ ꯈꯔ ꯉꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯝꯐꯥꯗ, "ꯁꯅꯥ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯕꯒꯦ? ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯤ"꯫ ꯇꯝꯐꯥꯗꯤ ꯊꯥꯗꯣꯏ ꯅꯠꯇꯕꯅ ꯃꯍꯥꯛꯀꯤ ꯀꯥ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕꯁꯨ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯂꯧꯁꯤꯡ ꯑꯃꯕꯨ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯇꯝꯐꯥꯅ, "ꯑꯩꯍꯥꯛ ꯀꯣꯛꯁꯦ ꯉꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯩꯒꯤ ꯂꯩꯐꯝ ꯑꯗꯨ ꯐꯥꯎꯕ ꯑꯃꯨꯛꯇꯕꯨ ꯁꯤꯟꯕꯤꯌꯨꯕ"꯫ ꯃꯅꯥꯏꯁꯤꯡꯗꯨ ꯄꯥꯈꯠꯇꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯁꯤꯡꯗꯨ ꯀꯧꯗꯨꯅ ꯇꯝꯐꯥꯕꯨ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅ, "ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯏꯕꯦꯝꯃꯁꯦ ꯃꯃꯥꯏꯁꯦ ꯑꯗꯨꯃꯛ ꯈꯨꯝꯗꯨꯅ ꯂꯩ, ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ?" ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, "ꯋꯥꯗꯨꯅ ꯇꯧꯕ ꯑꯣꯏꯔꯤꯅꯤ, ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯊꯣꯛꯂꯁꯤ"꯫ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯗꯨ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯗꯣꯏꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ ꯁꯤꯖꯥ?" ꯇꯝꯐꯥ ꯃꯅꯥꯛꯇ ꯅꯤꯡꯊꯧ ꯑꯗꯨ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯞꯅ ꯃꯈꯣꯟꯗꯨ ꯁꯦꯝꯂꯒ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯔꯤꯁꯨ ꯇꯧꯗꯦ ꯁꯅꯥ ꯏꯕꯨꯡꯉꯣ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ, "ꯂꯥꯛꯑꯣ, ꯅꯪꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯛꯄ ꯆꯍꯤ ꯑꯃ ꯐꯥꯕꯒꯤ ꯃꯌꯥꯝꯅ ꯑꯆꯥ ꯑꯊꯛ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯦ ꯈꯤꯇꯪꯗꯤ ꯆꯥꯔꯣ ꯂꯥꯛꯂꯣ, ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯊꯥꯔꯣ"꯫ ꯊꯥꯗꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯇꯝꯐꯥꯅ ꯑꯃꯨꯛ, "ꯁꯅꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛ ꯏꯄꯥꯝꯗ ꯄꯨꯛ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯈꯩ ꯆꯥꯔꯛꯂꯦ, ꯑꯗꯨꯅ ꯁꯅꯥ ꯏꯕꯨꯡꯉꯣ ꯍꯥꯟꯅ ꯆꯥꯕꯤꯔꯨꯔꯣ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯉꯁꯥꯏ ꯅꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ?" ꯃꯆꯦ ꯊꯥꯗꯣꯏꯒ ꯅꯤꯡꯊꯧ ꯑꯁꯤꯒ ꯀꯔꯤ ꯍꯥꯏꯅꯈꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯇꯤ ꯈꯪꯗꯕꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯅꯥꯏ ꯃꯤꯌꯥꯝꯅ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ "ꯂꯥꯛꯑꯣ ꯁꯅꯥ ꯏꯕꯨꯡꯉꯣ, ꯃꯥꯡ ꯊꯥꯕꯤꯔꯣ"꯫ "ꯀꯔꯤꯒꯤꯅꯣ ꯁꯤꯖꯥ, ꯅꯍꯥꯛꯅ ꯅꯃꯥꯏꯗꯣ ꯑꯗꯨꯝ ꯈꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯤ"꯫ ꯇꯝꯐꯥꯅ ꯄꯥꯈꯠꯅ, "ꯏꯄꯥꯝ ꯂꯝꯗꯝꯗ ꯆꯠꯂꯨꯕꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯀꯞꯊꯣꯛꯃꯤꯟꯅꯔꯨꯔꯦ, ꯑꯗꯨꯅ ꯑꯩꯍꯥꯛ ꯃꯥꯏ ꯑꯁꯦ ꯈꯨꯝꯂꯤꯕꯅꯤ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ, "ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯃꯥꯏ ꯅꯃꯤꯠ ꯏꯄꯣꯝ ꯄꯣꯝꯂꯤꯕꯗꯤ"꯫ ꯇꯝꯐꯥꯅ ꯑꯃꯨꯛ, "ꯏꯄꯥꯡ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯍꯥꯛꯅ ꯏꯃꯥ ꯏꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯑꯣꯟꯗꯨꯅ ꯍꯦꯟꯅ ꯇꯤꯡꯊꯥꯅ ꯑꯣꯏꯔꯨꯕꯒꯤ ꯃꯥꯏꯁꯦ ꯄꯣꯝꯂꯤꯕꯅꯤ"꯫ "ꯀꯗꯥꯏ, ꯑꯩ ꯌꯦꯡꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯝꯐꯥ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯁꯅꯥ ꯏꯕꯨꯡꯉꯣ, ꯀꯣꯟꯅ ꯌꯦꯡꯕꯤꯔꯣ. ꯑꯩꯍꯥꯛ ꯃꯌꯥꯝꯅ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯗꯣ ꯌꯦꯡꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ"꯫ ꯅꯤꯡꯊꯧ ꯑꯗꯨ ꯊꯥꯗꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯥꯗꯣꯏꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯝꯐꯥꯅ ꯍꯥꯏꯔꯛꯂꯤꯕ ꯈꯨꯗꯤꯡ ꯃꯥꯁꯨ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯉꯥꯏꯇꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯪꯗ ꯊꯥꯗꯣꯏ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯪꯂꯥꯟꯗ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯁꯅꯥ ꯏꯕꯨꯡꯉꯣ, ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯁꯅꯥ ꯏꯕꯨꯡꯉꯣꯒꯤ ꯅꯅꯥꯛꯇ ꯃꯇꯝ ꯀꯨꯏꯅ ꯂꯩꯌꯨ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯊꯣꯜꯂꯕꯤ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝ ꯆꯠꯂꯦꯗꯣ꯫ ꯍꯌꯦꯡ ꯏꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯇꯤ ꯂꯝ ꯈꯨꯅꯨ ꯑꯃ ꯑꯣꯟꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯀꯦꯀꯣ"꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯃꯪ ꯑꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩ꯫ ꯈꯔ ꯂꯥꯞꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯇꯝꯐꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯦꯡꯁꯤꯔ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯧꯗꯣꯛꯄꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯄꯨꯡꯉꯥꯟ ꯉꯥꯜꯂꯕ ꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯋꯥꯡꯂꯕ ꯖꯒꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯞꯅ ꯇꯥꯝꯅ ꯎꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗꯒꯤ ꯂꯝ ꯈꯨꯅꯨ ꯑꯃ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯈꯤ꯫ ꯈꯣꯡꯂꯤꯕ ꯎꯆꯦꯛꯇꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫
ꯊꯤꯟꯊꯕ ꯇꯧꯗꯦ꯫ ꯃꯅꯥꯏ ꯃꯆꯥ ꯃꯈꯣꯏ ꯈꯔ ꯊꯥꯗꯨꯅ ꯂꯝ ꯈꯨꯅꯨ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯀꯨꯏꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯝ ꯈꯨꯅꯨꯗꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯅꯥꯏ ꯑꯃꯅ "ꯏꯅꯤꯡꯊꯧ, ꯁꯤꯗ ꯂꯩꯖꯔꯤ"꯫ ꯃꯅꯥꯏ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯂꯝ ꯈꯨꯅꯨ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯏ ꯑꯃꯕꯨ ꯊꯥꯗꯨꯅ ꯆꯦꯡ ꯈꯔꯕꯨ ꯄꯨꯍꯜꯂꯛꯂꯒ ꯂꯝ ꯈꯨꯅꯨ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯝ ꯈꯨꯅꯨ ꯑꯗꯨꯕꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯂꯤ꯫ ꯂꯝ ꯈꯨꯅꯨ ꯑꯗꯨꯕꯨ ꯂꯣꯡꯍꯨꯞ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯂꯝ ꯈꯨꯅꯨ ꯑꯗꯨ ꯆꯒꯦꯝꯄꯣꯝꯅꯕ ꯍꯥꯏꯔꯝꯃꯤ ꯆꯥꯛꯊꯣꯡꯕꯤꯁꯤꯡ ꯑꯗꯨꯗ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯁꯅꯥ ꯏꯕꯦꯝꯃ, ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯏꯕꯨꯡꯉꯣꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛꯅꯤ"꯫ ꯇꯝꯐꯥꯅ ꯑꯃꯨꯛ, "ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅ ꯏꯟꯗ꯭ꯔꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯅꯤ ꯈꯪꯉꯨꯍꯦ"꯫ ꯇꯝꯐꯥꯗꯨ ꯋꯥꯁꯤꯡꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯃꯛ ꯂꯝ ꯈꯨꯅꯨ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯒ ꯆꯒꯦꯝꯄꯣꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯆꯥꯛꯂꯨꯞ ꯑꯗꯨꯕꯨ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯁꯨ ꯆꯥꯒꯦ ꯇꯧꯔꯝꯕ ꯍꯤꯟꯖꯥꯡ ꯑꯗꯨ ꯃꯅꯝ ꯑꯃ ꯂꯥꯛꯄꯗꯒꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯍꯪꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯗ꯫ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯅꯥ ꯏꯕꯦꯝꯃꯅ ꯂꯝ ꯈꯨꯅꯨ ꯑꯗꯨꯕꯨ ꯆꯒꯦꯝꯄꯣꯝꯃ ꯍꯥꯏꯗꯅ ꯆꯒꯦꯝꯄꯣꯝꯕꯅꯤ"꯫ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯗꯨ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯔꯦ ꯇꯝꯐꯥꯗ ꯑꯁꯨꯝ, "ꯍꯦ ꯌꯨꯝꯇꯥꯛ ꯌꯨꯝꯀꯦꯠꯄꯤ, ꯑꯩꯅ ꯅꯪꯁꯦ ꯅꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯃꯤꯑꯣꯏꯕꯅꯤ ꯀꯣ ꯈꯟꯗꯨꯅ ꯑꯩꯅ ꯀꯔꯤꯁꯨ ꯈꯟꯗ ꯅꯪꯕꯨ ꯑꯗꯨꯝ ꯊꯝꯈꯤꯕꯅꯤ꯫ ꯆꯠꯈ꯭ꯔꯣ, ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ"꯫ ꯇꯝꯐꯥꯗꯨ ꯀꯞꯂꯒ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯝꯐꯥꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥꯗ ꯄꯥꯎꯁꯤꯡꯗꯨ ꯇꯝꯂꯔꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯃꯤꯍꯧ ꯆꯥꯎꯔꯨꯕꯅ ꯉꯁꯤꯗꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯤ꯫ ꯊꯣꯡꯕ ꯂꯣꯏꯔꯕ ꯍꯤꯟꯖꯥꯡ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯥꯔꯤꯕ ꯆꯦꯛꯄꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯩꯗꯣꯛꯈꯤ꯫ ꯅꯤꯡꯊꯧꯗꯨꯁꯨ ꯊꯥꯗꯣꯏ ꯂꯩꯇ꯭ꯔꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯃꯒꯤ ꯁꯨꯔ ꯅꯣꯝꯂꯒ ꯂꯧ ꯎꯔꯒ ꯆꯥꯖꯕ ꯇꯣꯝꯄꯣꯛꯅꯤ꯫ ꯁꯖꯤꯛ ꯐꯥꯟꯕ ꯋꯥꯅ ꯍꯜꯂꯛꯄꯒ ꯆꯥꯛꯀ ꯂꯥꯝꯕꯒ ꯑꯁꯨꯝ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯆꯠꯂꯤ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯋꯥꯡꯅ ꯈꯥꯖꯤꯜꯂꯤꯕ ꯆꯦꯛꯄꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ "ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯀꯣ"꯫ ꯃꯥꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯩꯖꯥꯡ ꯑꯃ ꯄꯨꯞ ꯂꯥꯎꯅ ꯇꯥꯔꯛꯈꯤ꯫ ꯇꯣꯝꯄꯣꯛ ꯆꯩꯅꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯀꯣꯛꯇꯨ ꯅꯥꯜꯂꯒ ꯂꯩ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ, "ꯑꯦ, ꯍꯩꯖꯥꯡꯅꯤꯅꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯩꯖꯥꯡꯗꯨ ꯈꯨꯟꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯕꯣꯔꯥ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗ ꯍꯩ ꯑꯗꯨꯕꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯥꯡ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯡꯗꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯍꯩꯖꯥꯡ ꯑꯗꯨ ꯆꯦꯡꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈ꯭ꯔꯦ ꯇꯣꯝꯄꯣꯛꯇꯨ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯍꯩꯃ, ꯑꯩꯗꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯨꯝꯂꯝꯃꯦꯗꯅ"꯫ ꯇꯣꯝꯄꯣꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯁꯟ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯂꯧꯁꯤꯟꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯄꯣꯛꯇꯨ ꯃꯥꯒꯤ ꯁꯟ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯔꯒ ꯂꯥꯞꯄꯒ ꯈꯔꯒ ꯋꯥꯕꯒ ꯁꯟꯅꯒ ꯆꯠꯂꯨ ꯌꯥꯗꯕꯅꯤ꯫ ꯅꯣꯡꯁꯨ ꯍꯦꯟꯅ ꯆꯨꯁꯤꯜꯂꯛꯂꯦ꯫ ꯁꯟ ꯑꯗꯨꯕꯨ ꯆꯦꯟꯆꯠꯍꯟꯗꯨꯅ ꯋꯥꯅ ꯃꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯦ ꯇꯣꯝꯄꯣꯛ꯫ ꯁꯟꯁꯤꯡꯗꯨ ꯐꯥꯖꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯎꯃꯩ ꯄꯨꯗꯣꯜ ꯑꯗꯨꯕꯨ ꯆꯨꯈꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯨꯅꯕ ꯆꯪꯂꯛꯏ꯫ ꯃꯥꯅ ꯃꯩ ꯊꯥꯒꯠꯄ ꯍꯧꯕꯒ ꯃꯩ ꯑꯗꯨꯅ ꯀꯟꯅ ꯆꯥꯈꯠꯂꯛꯄꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯅꯥꯀꯟꯗ ꯈꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯇꯣꯝꯄꯣꯛꯅ꯫ ꯇꯣꯝꯄꯣꯛ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯉꯛꯅ, "ꯑꯦ, ꯁꯤꯗꯤ ꯆꯥꯛꯅꯤꯅ. ꯑꯦ, ꯍꯦꯟꯖꯥꯡꯁꯤꯁꯨ ꯁꯔꯦꯡ ꯊꯣꯡꯕ. ꯀꯅꯥꯅ ꯊꯝꯂꯝꯂꯤꯕꯖꯥꯠꯅꯣ? ꯍꯩꯁ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯇꯣꯝꯕꯤ ꯀꯧꯕ ꯍꯧꯗꯣꯡ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯀꯧꯗꯨꯅ ꯍꯦꯟꯖꯥꯡ ꯈꯔꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯆꯥꯛ ꯑꯁꯤ ꯀꯅꯥꯅ ꯊꯅꯝꯕꯅꯣ ꯈꯪꯗꯕꯅ ꯆꯥꯛ ꯑꯁꯤꯗ ꯐꯠꯇꯕ, ꯃꯤ ꯁꯤꯕ ꯌꯥꯕ ꯍꯨ ꯌꯥꯎꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫
ꯍꯧꯗꯣꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗ ꯇꯣꯝꯄꯣꯛ ꯃꯕꯨꯛꯀ ꯈꯔ ꯂꯥꯝꯕꯒ ꯆꯥꯛꯇꯣ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯍꯧꯔꯦ ꯍꯧꯔꯦ, ꯁꯨꯃꯥꯏꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯊꯣꯡꯕꯤꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯆꯥꯛꯁꯨ ꯄꯨꯛ ꯊꯟꯅ ꯆꯥꯁꯤꯜꯂꯕꯅꯤꯅ ꯇꯨꯝꯅꯤꯡꯂꯛꯂꯕ ꯃꯥꯜꯂꯦ ꯇꯣꯝꯄꯣꯛꯇꯣ ꯐꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯃ ꯆꯥꯛꯅ ꯅꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯇꯣꯝꯄꯣꯛꯇꯣ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯇꯣꯝꯄꯣꯛ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯗꯨꯒ꯫ ꯑꯁꯨꯝꯅ ꯂꯧꯔꯤꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯧꯔꯤꯁꯤꯡ ꯑꯗꯨꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯨ ꯐꯥꯜꯂꯤ꯫ ꯍꯩꯃꯥ, ꯑꯩꯕꯨ ꯏꯁꯤꯡꯗꯨꯕꯨ ꯍꯥꯞꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗ ꯏꯁꯤꯡ ꯍꯥꯞꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯗꯨꯅ ꯏꯁꯤꯡꯗꯨ ꯌꯥꯎꯔꯝꯂꯦ꯫ ꯏꯁꯤꯡꯗꯨ ꯌꯥꯎꯝ ꯈꯔ ꯊꯛꯂꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯖꯤꯛꯇꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯐꯥꯟꯕ ꯍꯧꯏ꯫ ꯄꯨꯔꯛꯂꯤꯕ ꯕꯣꯔꯥ ꯑꯗꯨ ꯄꯤꯛ ꯊꯜꯂꯕꯗ ꯁꯥꯏꯀꯜ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯇꯣꯝꯄꯣꯛ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯁꯖꯤꯛꯇꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯗꯨꯅ ꯏꯔꯨꯖꯅꯕ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯔꯨꯖꯕꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯨꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯎꯞꯇꯨꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯕꯨ ꯃꯈꯥꯗ ꯐꯖꯅ ꯁꯦꯝꯂꯒ ꯊꯅꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯔꯤ, ꯉꯁꯤ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯋꯥꯒ ꯋꯥꯕꯅꯤ ꯆꯥꯛꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯥ ꯊꯣꯡꯕꯅꯤꯅꯦ, ꯃꯅꯝꯁꯤꯗꯤ꯫ ꯇꯣꯝꯄꯣꯛ ꯍꯦꯟꯖꯥꯡ ꯑꯗꯨꯒꯤ ꯃꯅꯝꯗꯣ ꯇꯥꯕꯗ ꯃꯕꯨꯛꯇꯨ ꯈꯣꯡꯂꯦ꯫ ꯊꯤꯟꯊꯕꯗꯧꯗ ꯈꯣꯡꯒ꯭ꯔꯥꯏ ꯇꯥꯗꯨꯅ ꯐꯝꯈ꯭ꯔꯦ ꯆꯥꯛꯂꯨꯞ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ꯫ ꯑꯁꯨꯛ ꯌꯥꯝꯕ, ꯑꯁꯨꯛ ꯍꯥꯎꯈ꯭ꯔꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯄꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯋꯥꯅꯤ? ꯊꯪꯅꯕꯗ ꯂꯩꯕ ꯏꯅꯦ ꯃꯦꯝꯇꯣꯟꯒꯤ ꯃꯃꯥ ꯃꯆꯥꯅ ꯊꯤꯜꯂꯛꯂꯝꯃꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯁꯖꯤꯛ ꯐꯥꯟꯕ ꯑꯃꯗꯤ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯆꯥꯛꯂꯨꯛ ꯑꯃꯃꯝ ꯑꯗꯨꯝ ꯊꯅꯝꯕ ꯑꯗꯨꯗ ꯉꯁꯤꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯄ ꯁꯥꯗꯨꯅ ꯊꯣꯡꯖꯤꯜ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯦꯡꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯊꯝꯈꯤꯕ ꯍꯩꯖꯥꯡ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯛꯐꯝꯗ ꯑꯣꯟꯊꯣꯛꯂꯛꯇꯨꯅ ꯇꯣꯝꯄꯣꯛꯀꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯥꯅ ꯍꯥꯎꯔꯕ ꯌꯦꯟꯁꯥꯡ ꯃꯊꯦꯜ ꯈꯔꯕꯨ ꯊꯣꯛꯍꯟꯗꯨꯅ ꯊꯣꯡꯕ ꯍꯧꯏ꯫ ꯇꯣꯝꯄꯣꯛ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯃꯌꯥꯝꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯑꯁꯨꯝ ꯌꯦꯡꯂꯝꯕꯅꯤ ꯄꯨꯡꯈꯥꯏ ꯐꯥꯗꯦ ꯆꯥꯛꯇꯣ ꯂꯣꯏꯈꯤꯕ꯫ ꯅꯨꯄꯤ ꯑꯗꯣ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯇꯧꯕꯗ ꯇꯣꯝꯄꯣꯛꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯍꯥꯟ ꯃꯈꯩ ꯆꯥꯛ ꯊꯣꯡꯗꯨꯅ ꯊꯅꯝꯂꯤꯕ ꯑꯁꯤꯗꯤ ꯅꯍꯥꯛ ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯅꯨꯄꯥ ꯃꯆꯥ, ꯑꯩꯅ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯕꯗꯤ ꯅꯍꯥꯛꯅ ꯋꯥꯅ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄ ꯑꯗꯨꯗ ꯋꯥꯔꯅꯤ ꯈꯟꯗꯨꯅ ꯅꯍꯥꯛꯀꯤ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ꯫ ꯇꯣꯝꯄꯣꯛꯅ, ꯑꯗꯣ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯝꯗꯧꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯣ? ꯅꯨꯄꯤ ꯑꯗꯨꯅ, ꯑꯩ ꯅꯪꯅ ꯄꯨꯔꯛꯈꯤꯕ ꯃꯐꯝ ꯑꯁꯤꯗ꯫ ꯀꯝꯗꯧꯅ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯈ꯭ꯔꯤꯕ? ꯅꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯍꯩꯖꯥꯡ ꯑꯗꯣ ꯑꯩꯒꯤ ꯃꯤꯇꯝꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯊꯥꯗꯣꯏ ꯀꯧꯏ꯫ ꯑꯩꯍꯥꯛ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯣꯝꯄꯣꯛꯇꯨ ꯃꯀꯣꯛ ꯅꯣꯟꯊꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯏꯕꯦꯝꯃ, ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯃꯆꯥꯏꯕꯦꯝꯃꯅ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ? ꯊꯥꯗꯣꯏ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯕꯨ ꯑꯃꯃꯝꯗ ꯑꯣꯏꯅ ꯂꯤꯕ ꯍꯧꯔꯛꯂꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ, ꯊꯤꯟꯊꯔꯔꯣꯏꯁꯤ ꯃꯆꯥꯏꯕꯦꯝꯃ, ꯃꯥꯡ ꯊꯥꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯇꯝꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯊꯥꯗꯣꯏꯕꯨ ꯀꯣꯅꯨꯡꯇꯝꯅ ꯄꯨꯔꯛꯂꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯁꯪꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡꯗꯨ ꯊꯥꯗꯣꯏꯕꯨ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯇꯞꯅ ꯀꯧꯔꯛꯏ ꯃꯅꯥꯏ ꯑꯃꯅ, ꯁꯅꯥꯏꯕꯦꯝꯃ꯫ ꯊꯥꯗꯣꯏ ꯅꯣꯛꯃꯤ ꯃꯥꯏꯊꯣꯡꯗ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯑꯩꯅ ꯇꯧꯖꯔꯨꯕ ꯀꯔꯃꯅ ꯉꯁꯤꯗꯤ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯇꯤꯟꯕ ꯐꯪꯖꯔꯦ꯫ ꯃꯅꯥꯏꯁꯤꯡꯅ ꯊꯥꯗꯣꯏ ꯂꯥꯛꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯌꯦꯡꯂꯒꯦ ꯃꯍꯥꯛꯀꯤ ꯁꯤꯖꯕꯨ, ꯃꯍꯥꯛꯀꯤ ꯁꯅꯥ ꯏꯕꯨꯡꯉꯣꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯂꯕꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯃꯃꯥꯡ ꯊꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯕꯨ ꯂꯤꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯁꯖꯤꯛ ꯐꯥꯟꯕ ꯃꯍꯥꯛꯄꯨꯅ ꯁꯅꯥ ꯂꯨꯄꯥ ꯂꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯖꯕꯨ
ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯁꯤꯟꯅꯕꯒꯤꯗꯃꯛ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫